खुरमजरी ISTV Manipuri pau mining tabira punamapu taram loksari ngasigi maruiba pauda miyam gi seba tawni haina thorokliba members singna sarkar gi oina lakpa scheme kya gi senfam sing masing paraga yenthokna bagi hainabi thadoksi haina Deputy Chief Minister ga khangam na phongdokre National Games ki damak hauze canoeing and kayaking amadi rowing masanagi coaching sathariba sanaroi singil leifam safam amadi practice tawfamda kudong sadaba mayoknari amadi Assam Regimental Center Shillongna Jomi Football Club Churachandpur bu maithiba piduna sisi mitki semi-final jangkhri pau sandokna pizari Sakhat thawang ki damak thadarak pa senpham sing isa gi senpham gumna lana sizinaroi shi haina Deputy Chief Minister ga khangam ngasi kuki in the pangthokpa Chief District Taruki ADC Singda ambulance yenthokpa gi thoramda haikri Tribal Affairs and Hills na sinduna pangthokpa thoram anduda Tribal Affairs and Hills ki Parliamentary Secretary Victor Kaishing Director S Milyanthang Wi-Fi amadi ADC Taruki Chairman Singh Susaruk Yakhi 13 Finance ki makada ambulance amamamda lupa lakh tara hena piduna laibani ADC amada ambulance doctor nurse staff amadi darkar laiba hidak langthak sing thamgadawriba sigi darkar oiba hidak langthak sing su khusinaki Victor Kaisingna Chingi Lamda Kwaidagi Maru Oiribasi Ana Layangi Tabagni Ambulance Amamam Lairabadi Ana Layangi Lamda Miyamna Tingnariba Kudung Sadabasing Karadang Oirabasu Kokhanba Ngamgani Haiki Deputy Chief Minister Gaikhangamna Chingi Mapam Kyada Ana Ayek Thorpa Matamda Raja Singna Kudung Sadabakaya Mayok Nari ADC Amamamda Ambulance Pibasi Mapung Phare Haibanate Miyamgi Mateng Karadang Pangana Basarkana Paikhatpani 14 Finance lakadaba asida kari tawba yabage haibadu yengsingani ADC Singda Solid Waste Management gi makhada Dimper Truck Sing piba haukre miyamgi seba tawni haina thorokliba members singna sarkar gi oina lakpa scheme kya gi senfam sing masing paraga yenthokna bagi hainabi thadoksi haiki ikharaiba asidum senfam kharasisi dam ajana ni masak kuningi masak tak rakabo Pangkokna ay Manipuri se ako pura ajob kita lobiu ay membership na ay tanjani National Games ki damak hauze canoeing and kayaking amadi rowing masanagi coaching chathariba sanaroi singi leifam chafam amadi practice tawfamda khudong sadaba mayoknari moyangda leiba takmu water sports complex ta khusukhulai sing thamliba equipment house asi hek sakhibadagi ngasi fawba semjin sajindabana phibam sokle hiramasida report ama thasi ki tang kuthram mathuidagi taramari fawba Kerala da pangthokadoriba National Games asida canoeing and kayaking gi Masana sigi oina nupi sanaroi tarani fanamadi nupa sanaroi kunmangana Manipur gi timoina saruk yana na bahujik takmu water sports complex ta yamna kanna practice sathari nupi sanaroi sing asina PHED gi godown oiba ka amada yamna chinna leiri aduga nupa masa sing asina mafam aduda leiba restaurant amada leifam chafam oiri sanaroi sing asi non residential camp oina numit kunmathweni pangthoklaba matungda numit kunmathweni gi residential camp oina mafam aduda sathabani Masana sigi course David Posangmamna ISTV News ta phongdorokpada sanaroi singna practice tawba matamda yamna kudung chadaba mayoknai maramdi hi thobada isingda charang napi hoba amadi local people singna lang thakna chingba sing thabak chathai haina su nungai taba phongdoki Hauji haiba practice to complex da kogi ising hauji jam thele hauji ising che local da center giba di charang mem holo ko bor pon be da ba adegi locality sai mem local ba lang thajin ba ade practice to kom da kogi moi fishery department na pen for pool culture gi koi nga yoksil ko wa yunga da practice to kom le select ba akoi endurance kuma ta ko matam na kogi practice to kom na tai jak select ba kilometer su masin wasla ba sum khudong sa do mem da hauji ma ki oina koi sigi Yas department yo na bidi ba mafam sing se khoge canoeing kayaking na khoi camp to ga leiba mafam se rowing ga punchal ni tang chin ba mafam oi ba da khoi canoeing kayaking to ana adi mi si yama ni na atopa site da water supply gi leiba khoi gi moi chok da le ma room se khoi sengwe mam chang na as da nupi gi le nupi try pan chale re adegi ada khoi restaurants da khoi nupa ma khaina som asongi se loi le re Amoromda rowing masanagi oina nupi sanaroi tarani thoi amadi nupa sanaroi tara taruk na mafam aduda residential camp chatharibani
कोच संतोष फोंदोरपदा पुन्ना निमित निफुनिथोइनी असि सानारोइसिंगदा ट्रेनिंग पीबनी नुपा सानारोइसिंग असि लंबीगी नाकंदा तेंटम खंदुना लेक चादुना लेरी नोंग चुरकु मतमदा खुदोंग चादब मायोकनै चाक चाफमगी खनबदा अवाबा अमो ओइ हाइकी नुपी मचा सिंगी लेफम यावना खुसुखुलाई अमदी इक्विपमेंट हाउस असि अमुक फाउब रिपेयरिंग तौदबना मरम मोइदुना थोंग अयामने यादरे सिंखोंगसु नोमबना अकनब नुंसित लाक मतमदा जिंगंग आक्तना साबा खुसुखुलाई थंफम ओइबा युम असि हुमखिगद्रा हाइबगी अकीब लई फोंदोखी अयुक्सिदा प्रॉब्लम होसी स्पोर्ट्स की कोइना कंजलगा कनामता संगंदना लेरबा जगाने हरगा कोइना ही बोलेबसी लोकल बोर्ड मयाम अमा nga phaba kai do lang tha hui poche sisina practice ta so dum ayet papan bakhadi dum oireba haiba de diwali de sports kan na leirabani kanamta keno to han re haiba ado local board mayam nga phaba gi leiba problem sum problem kha thenna ba अमबोरबसु अंदकी नेशनल गेम्स असिददी मसाना अनि सिदा सोइदना मेडल लौगनी हाइबगी थाजबा कोच अनिना फोंदोकी कैनोइंग एंड कायाकिंग इवेंट गोल मंगादगी तादना नेशनल गेम्स त लौगनी हाइरी अदुगा रोइंग मसानादना मेडल मरीदगी तारोय मचुरी हाइबंगमदे हाइना कोचना फोंदोकी ISTV पाउगदमा के जीवन अमदी नावरेबम फिलिप्स मोइरांग अफस्पागी मायुक्ता चरा हेनबगी खोंजंग चंगसिलिबी इरोम चनु शर्मिलाबु मखाताना फाजनदुना थमखिगद्रा नत्रगा थादोक लगद्रा हाइबगी अरोइबा राय जनवरी की तांग 22 द खंगलगनी महाक पुंगसी लमफेलदा लेबा जुडिशियल मैजिस्ट्रेट फर्स्ट क्लास इम्फाल ईस्ट दा अयुक पुंग 13 मखाइरोम ताबा मतमदा पुथोरखी नहान मखैगा मानदब मोंगदा शर्मिलाना नुंगाइतना गारीदगी कुमथरखी कोर्टगी थोरगलबा मतुंगदा पौमी सिंगदा मसागी हक तांजबदा अमुक थादोक्तुना सानादुना लेरे राइट टू लाइफ डिग्निटी ऑफ लाइफ फंगहंद्रे हाइना पेंदबा फोंदोखी अइना संगजलिबा खोंजंजे मियोइबा अमा ओइनानेबा असुक सांग्रबा मतम खुसियमदा हिंगा सिंदा लसिंगा कंगबना तअकांदा हाइदि चिनजे सेंदोकबगी असुंबा फिबमदा असुक सांगना लेलेइबा पुंसी जी असि चाही खुदिंगी ऐसे थादो फाजिल थमगा लाइबसी सोरबुंगो नंगी चांगयंजे पेंदरिबरा हाइदना हाइदि डेमोक्रेसी चटलिबा लेबा अमदा डेमोक्रेटिक सिटीजन अमा ओइना ऐना थांगनजरिबा खोंजंग तौरिबसी आइन हाइबा मी बुंगा सेनबा सेमिबा आइन जिना मसिगी ओनबदा मियामदा ओनसनदुना अखोइगी राइट टू लाइफ लेहंदबा अखोइगी डिग्निटी ऑफ लाइफ लेहंदबा पुनिंग लुमदबा सिदा प्रजा मोइना मसी खुथिंजनबम थोई हैबदुदा आइदि सरकार की मायोक्ता पेंदबा फोंदोपनि मियोइबा मोइनानेबा ए खोंजंगी चंगजनजरिबजे अमरोमदा शर्मिलागा खंगनबनि हाइबा डेस्मोनसु ngasi CJM इम्फाल ईस्ट की कोर्ट पुथोक्तुना था सिगे तांग 19 फाउबा जुडिशियल रिमांड लौथखरे पनबा याय डेस्मोनना जेनिम्स की सिक्योरिटी वाटर लाउखोंगतुना अना आयक सिंगदा अपनबा पीखी हाइबा केसता पोरोमपाट पुलिसना फारबा मतुंग कोर्टना जेलदा थमलखिबनी तोम्बिसना हाई स्कूल लेरंबा मफमदगी हंदक सरु सयांग फंगखिबगी मतंगदा मियांगी ओइबा अफोंगबा खनन नैनबा मिफम अमा थांगमै बंद लेबा इमा कुंथोक हानबी संगलेंदा पांगथोखरे एमसुना सिंदुना पांगथोखिबा थौरम असिदा ऑल मणिपुर बार एसोसिएशन की प्रेसिडेंट खाइदेम मनीना मॉडरेटर अमसुंग एमसुगी प्रेसिडेंट TS नरेशना प्रिसाइड तौखि खनन नैनबा असिदा तोंगान सिविल सोसाइटी की लुचिंगबा सिंह इमालो ह्यूमन राइट्स एक्टिविस्ट अमदी आइन की लमदा थबक तौरिबा मियोय क्याना सरु फंगबगी थौदोक असिगी मसा मसागी ओइबा मोट फोंदोकनखि खनन नैनबा असिना वारेप अहुम लौख्रे गवर्नमेंट की माइकैदगी चपचाबा सरु सयांग सिंह असिगी मतंगदा थिदोकपगी थबक लौखत्तबना मखा ताना तोम्बिसना हाई स्कूल कंपाउंड चथरिबा संगत सागतपा थिंगजिनबा मरी लेनबा तक्सिनबा मखा ताना फंगलिबा आर्टिफिशियल मास ग्रेव असिगी मतंगदा चपचाबा लंगला लंजिन पुथोकनबा अपुनबा खोंजंग अमगिदमक्ता कमिटी अमा सेमबा मदु सेमनबगिदमक थौदांग एमसुना लौबा हाइबा वारेपसिंग याउरी एमसुगी एडवाइजर जेम्स बोना मतम अमदा मणिपुरदा मी मांगबगी थौदोक मयाम अमा लैखिबना फंगलिबा सरुसिंग असि तराइना लफम थोकते सरकारना केस असि CBI दा सिनरगनी हाइबासिदा अखोय पेंथोक्तुना लैरगद्रा मखाताना अचुम्बा दु खंगदोकनबा मियाम पुन्ना खना नैनबगी थौरमसी पांगथोक्तुना करी खोंथांग लौखतकदबगी हाइबदु फिरेप लौनबनी हाइखि ह्यूमन राइट्स एलर्ट की एजुकेटिव डायरेक्टर बबलू लुइतोंग बमना हंदक फंगलिबा सरुसिंग असि पाउमी सिंगदा
पाउमी सिंगना फोटो कापतुना हापलमद्रबदी मंगहलंबसु याय मरमदी मी मंगहनबा ngamba सरकार असिना सरू मंगहनबदी अरुब थबक ओइरोय फंगलिबा सरू सिंग करंबा मतमगिनो मियोय सिंग अदु हिंगना फुमब्रा सीना फुमब्रा नत्रगा हालगा फुमब्रा हाइबदुसु इराय लाइना खंगबा यारबा मतमनी डायनासोर की मतमदा फंगबा सरू फावबा येंगलगा मतम अदुगी अकोयबगी फिबम फावबा खंगलबा मतमनी मरमसिना सरकार असिना पुक्चेल सेंगना थबक तौबा चंगी लोइनना फंगलिबा सरू सिंग कदाई फावबा चेक्सिना थमलिबगी हाइबदुसु येंगबा चंगी मरमदी सरू सिंग अदुगी मरक्ता अतोपा सरू यानसिलमोय हाइनिंगाय लेते सीबीआई ना थिगतपा असिदा मियाम ना पेंद्रबदी मियामगी ओइबा इंक्वायरी अमा मथौ ताब्रा हाइबदुसु मिफम असिदा खंगहननिंगी हाइखि मदुगी फोटो फसना खोंजन तासलकांदा forensic science da thazalaga मदुगी कार्बन डेटिंग डीएनए टेस्टिंग द चिंगसिंग से तौबा हैबसे मसीदी मसीगी नॉलेज से मकों थाना लेयरबनी मसीगी पृथ्वीदा अदु फोरेंसिक एंथ्रोपोलॉजी की सेक्शन अमा दिल्ली यूनिवर्सिटी की एंथ्रोपोलॉजी डिपार्टमेंट दा हांगन लेयरबनी अदु मसीगी लेयरिब नॉलेज म्याम से सिदरगा मसीगी तोमिसना हाई स्कूल दा लेयरबनी को पोचे करिनो सही कया सूरे कमाई को थादगी बनो करम मोंग थादगी बनो मी से सीद्रिमेगा फुब्रा फुदब्रा मको काइब्रा काइगब्रा हैबन सिंगसिंग से इरा इलाइन तो पियाबा जुगने कोई कसी हिंगी से 21st century की जुगने लमदम असी चौखट लमजेलदा खुमांग चौसिनब होनबदा इंगना चिकना पानबा खुनाई अमा हाना सेमगत तंगाई फदे हाइना कमर्स एंड इंडस्ट्री मिनिस्टर गोविंदास कोंथौजमना फुंगदोखरी सेंटर फॉर ह्यूमन राइट्स एंड ड्यूटीज एजुकेशन मणिपुर यूनिवर्सिटी न सिंदना सेंटर असि कॉन्फ्रेंस हॉल दा नुमित हुमनी चथगदबा ह्यूमन राइट्स ट्रेनिंग हौदोकपगी थोरमदा मिनिस्टर ना वाफम असि फुंगदोखिबनी थोरम असिदा सेंटर असि कोऑर्डिनेटर डॉक्टर एल सुरेश कुमार आरके रणेंद्रजीत सेंटर फॉर मणिपुर स्टडीज की डायरेक्टर प्रोफेसर एन जॉय कुमार स्टूडेंट वेलफेयर की दिन आरके हेमा कुमार से सरुक याखी ट्रेनिंग असिदा मणिपुर पुलिस की पर्सनल सिंह याउना पुन्ना मियोय चनीरोम सरुक यारी प्रोफेसर एन जॉय कुमार ना मियोय अमा ओइना पोकलबदी मालेमदा मनिंग तमना हिंगनबगी हक लई मसी कनानासु थिंगफम थोकते अदुबु मनिंग तमना हिंगलिबनी हाइदुनासु अरानबा थोंगदी चथोइदबनी हाइखी सेंटर असि कोऑर्डिनेटर डॉक्टर एम सुरेश कुमार ना यूजीसी की मतेंग लोइनना लमदम मसिगी मफम सिनबा थुंगना मियामदा मियोइबगी हक तंगाई फदबा लौसिंग लैहन्नबा अंगम थाक्ता सेंटर असिना होनगनी हाइखी कमर्स एंड इंडस्ट्री के मिनिस्टर गोविंदास कोंथौजमना स्टेट गवर्नमेंट की मखादा लेबा पुलिस पर्सनल सिंगना इंग लिसिंग अनिगा तरा फावबदा मियोइबगी हक खोंगोइनबगी केस सामरीगा कुनमंगा दा चेनबगी रिकॉर्ड लई अदुबु गवर्नमेंट ने कुमना येंसिंदुना थबक लोखतपदगी ngасidi हक खोंगोइनबगी केस सिंथाबा याना हंथरे लमदम मसी इंगना चिकना लैनब होनबदा अखोय पुनमकी अचौबा थौदांग लई हाइखी In 2010 425 cases see human rights violation see अखोय पुलिस बेसिंग ओइलमे but suddenly it drops to 205 in 2012 10-11 की ड्राउन ट्रेन दिलाए अदु ngасagi crime mayam chathara question utpa matam se koi si wakan khantha bangamba mammals oibra oidabra wakan khantha bangamba life being oibra oidabra say let's forget about human life being oibra oidabra asinas the human beings ki saja nate बिष्णुपुर खौपुम फाउरग नुंबा ताबा किलोमीटर मर्फुद्रा रोम सांगबा तोंजई मरगी लंबी सेमगी थबक पीडब्ल्यूडी की इंजीनियर सिंह नंगरांग चतुना यंगसिनख्री एडिशनल चीफ इंजीनियर टिकेन चोंगथाम एसई नरेंद्र एई नुंसी बाबू अमसुंग एनईसी की ईई प्रेम कुमार नलुचिंगबा कांगबू असिना नुंगलैबनगी लैमताक तुरेल मथक्ता मीटर यांखै सांगबा आरसीसी थोंग अमसुंग इरंग तुरेल मथक्ता मीटर हुमफुमंगा सांगदबा आरसीसी थोंगी मफम यंगसिनखी बिष्णुपुरदगी जौजांग टेक फाउबगी किलोमीटर कुन सांगबा लंबी असिना एशियन डेवलपमेंट बैंक ना लुपा करोड़ निफु मरी मखाई थादरक्तुना कोलकाता लैबा एबीसीआईएल कौबा कंपनी अमना थबक पाइरी अमरोमदा जौजांग टेक्तगी रेंगपांग फाउबगी किलोमीटर हुमफुद्रा रोम सांगबा लंबीना एनईसी ना थादरकपा लुपा करोड़ मरीफुद्रानी थोई मखाई की सेनफमना हैदराबाद लैबा किस्टोल इंफ्रास्ट्रक्चर कंपनी ना सूरी थबक सिंह असि अयत अपन याउद्रबदी चही अनिगी मनुंगदा सेंगतपा लोइगनी लंबी सिंह असि सेंबा लोइरबा मतुंगदा मियामगी चथोक चसिनदा खुदोंग चाहनबगा लोइनना मियामगी सेंथोक लंबी हेंगदहनगनी हाइना ऑफिशियल अमना फोंदोकली
Kwakarthel Laisram Laikai Digi Chahi Tara Humdoi Kaktangai Riba Arvin Laisrambu Senapati District ki Longa Koirengi Chingthakta Ngokchat Naduna Leiringaida Longa Koirengi Khunja Singh na Thengnaduna MSF Tapau Piraktuna Mama Mapada Tekta Kaidana Phanghan Bagidamag Iraima Seba Association na Longa Koirengi Khunja Amadi MSF fu Thagatpa Phongdorakli Paugi Marakhan na Tenba Break Amatang Luxury Amuka na Taram Luxury Mahairoi Singna Mela Makhata na Pangthokna ba Thingba Thamkibagi Mayukta ngasi tongan ba maphamda chatharamba Mela kaya Joint Student Coordination Committee ki kangbuna thugai kre Yash Tolerance Lampakta chathariba Manipur Expo amadi Kongpal Mamang Sabal Lekai na sinduna chathariba Winter Mela gi maphamda Student Wing gi Mahairoi Singna Jwar Yauba Stall Sing khanduna thugai ki Kongpal Mamang Sabal Lekai da Mahairoi Singna Pochai Chakhaibada Nupa Macha Masoi Haiba Thongdoktagi Ningai Sangdana ba ma chawna thoket tawki adubu Lekai gi Maira Paibi Sing thoraktuna muknabadu laksinnabu honaki Hairok Jingdong Pokta Lairiba Water Reservoir Asina Miambu Minamduna Chumthokta Turel gi Ising Oina Miam the Pire Haina Yaningda Fongdoktuna Toti Pipe Sing Phugdok Pagi Khongjang Jangsin Kre Friend in Need Society Fine gi Secretary General Romina Sarkarna Lamdam Asida Aphaba Thagnaba Ising Phanghandrabadi Akanba Khongjang Kya Jangsilagani Club Asina Laikai gi Miam Galoinana December Thadagi Hongna Aphaba Ising Phanghallu Haina Khongjang Jangsinduna Lakhibani Adubu ngasi fauba Midyeng Jangbide Hairi Maram da Green Sing Collector Lagi, Singi Panagi Marina, the Karakanako Yan Santiova, Yoga Sagalame, Adi Matunda Kayumba, Pokung Sagai, Satiki Panta Lagi, I'm going to see Canada, Sinata with Lady Papa, Pokopi, Santana, I put Numit Maridi ki Khongchatta Imphal da Lakhiba Donor Ministry ki Secretary R. Bijoy Kumar Nangasi Lamphel Pata Leiba Regional Center for Organic Farming da Changduna Pharmacy ki Fibam Yingsin Kre Lamdam Masida Organic Farming Miyam da Hena Yohanna ba Pilot Project kya paikhatna ba Thorang Leire Haina Bijoy Kumar na Phongdokre Secretary na ICAR amasung Regional Center for Organic Farming ki official singa hauzik paikhat liba project sing amadi makhata na paikhat kadaba kaya gi matangda khanaki Bijoy Kumar na Paumi Singda Donor Ministry amasung NEC gi makhada project kya paikhat liba si lamdam duga chanaba amasung karamba ahen ba khudong saba piba yawagi haibada adu tanabal lakpani Khongchada sida Chief Secretary amasung Mari Lainaba Officer Singa Phaminaduna Pilot Project kya paikhatnabagi tharang leire Rural Livelihood Mission gi makhada awang nungpoki oina lupa crore chama kaithokle masigi makhada hand to hand mission oina thabak tawragani haiki Primary focus is on savings and credit forming self-help groups. Now in the organic farming project we would like to also adopt themes from the livelihood mission approach and then but it is oriented towards an economic activity to bring direct economic benefits to farmers. We cannot do it in one go, as you can well imagine. So we will take up pilots in different parts of each state and then push it forward. And then we hope that once those pilots develop and we are able to set up processing units also in to support the activity of the farmers, then we hope that it will spread all over the state. The Northeast has very strong communities. So any project we adopt for a community development program is going to be, in our view, a great success. Youth Affairs and Sport Yas Amasung More Citizen Welfare Club More Nasinduna Youth Awareness Game Mama More the Leiba Ima Kondong Lainbi Sanglen the Pangtokre Taramadu the Yas ke Senior Youth Officer ke Manju Yauna Tongan Ba Official Kya Susyaw ke Nahacha Mahin Mena ke Madu the Sarup Yaki Imphal Ziribam Lambiya se Sarkar na Thausadabagi Mapung Fana Lushinbang Dabani Haina BJP Manipur ki President T.S. Sawan Phongdokre Hiramasida Report Ama Sahi kaya gi mamangdagi afaba lambi oihalu haiduna lamdam sigi miyamna akanba kholaw kaya lauduna lakpa Imphal Zirbam lambi haraga khangnaba National Highway number 37 ngasi BJP Manipur Pradesh ki President T.S. Sawan luchingba team amana hakthengna satuna yengsinkre ngasi gi khongchat aduda party asigi hanagi luchingba M Borod SS Santikumar Sharma spokesperson R.K. Sibachandra amadi Treasurer Robin Blakey singba miyosing saru yakhe Khongchat adugi saru amoina noneda leba BRTF marphum chiwa RCC ki commanding officer RK Garg unaduna lambi semagi thabak chathriba adugi status report lawki maki maigedagi Imphal dagi bara phawui manungda ayama saruk thabak suba loisile lemhoriba khara adusu lakleba March tha phawui manungda loisingani haibagi thajaba phongdorke
ISTV News की टीम ने थेंगना रखी बदुसु थाखर की मवांग दे लेहोवा लंबी की फिल्म दगी यामना फगल अमा थेंगना की किलोमीटर सनी कुनिथोई सांगबा लंबी असिगी मनुंगदा चाद हुमदरा मंगा रोंगी चांगदा गाड़ी वादना चटपे याबा लंबी की फिल्म दे लेहोरे पराक थोंग मनाक्ता अनोव थोंग अमा सादना गाड़ी चटपे यारे मकुर थोंग सु अनोव थोंग सावा लोइसिलपगी स्टेट लेहोवा थेंगना रखी खोंचत असिगी मतंगदा BJP मणिपुर प्रदेश की प्रेसिडेंट टीएस चावना फोंदोरको वाफम प्राइम मिनिस्टर अमसुंग डिफेंस मिनिस्टर नसु रोड की कंडीशन दो यंग ओ हाइदना होम कोई PM हाउस दगी PM बोर्ड दगी लेटर लापने मरमदना ngasi ore hariba lambi si borak taina makru ran thoraga somda jerbam sapra leiriba kilometer si le tara muksi suksa satpa yaramda ba lambi ni adubo hariba lambi se Narendra Modi na Prime Minister ओइखिबदगी मागी प्रेशर कोना प्रेशर तौबा मागी प्रेशर दे अंगा फफुं थौदों जिक्ति यामना इंप्रूव तौरे मसी नरेंद्र मोदी की इनिशिएटिव अमसुंग BJP मणिपुरी की इनिशिएटिव अखोइना कन्ना होनबदो मदुना ओइरकपनी मोइना तक्सनबा बियारो ओइरो एनीबॉडी दा पाइरिबदुदा थुना लोइगदौने से मणिपुर प्रजा के अपाम से तक्सनबदगी ओइरकपनी टीएस चावना मखाताना लंबी सेमबगी थबक निंथिना चथ्रबसु पेनिंगाई ओइदे थोंसिंग असि हेना मोंग ताहनबा अमदि 4 लेन ओहेंदुना मणिपुर प्रजा के अपामबा थोंगनबा होनगनी सेमगे बनिंगलबदी लंबी असि सही क्यागी ममांगदगी सेमलंबा याबनी हाइबन सिंगबा वाफम क्यासु फोंदोरके सेमगे निंगबदी नरेंद्र मोदी ना था तरुकी मनुंगदे सुयामना इंप्रूव तोहनबा ngamaga haugiba कांग्रेस की पार्टी सिंग अदुना तौगेन निंगमबा कांग्रेस की गवर्नमेंट अदुना अखोय सेमम याबने मोहन तौरोयना खंदना तौरमदबा माली तेनिरबा लंबी सिरा मतम संगबसे मरमदना अखोय मसिगी हिडन एजेंडा दु करिनो खंगद्रे होजेक्ति नरेंद्र मोदी ना ख्वाइदगी नुंगसीजबा मणिपुर ओइबा ख्वाइदगी नुंगसीजबा नॉर्थ ईस्ट के मनुंगदा लेबा इम्फाल जेरबाम लंबी सोयदना फरनी मौसागी गवर्नमेंट दुगो मानद्रे मतमदा मणिपुर की मियामना लोसिमना ngamgani हाईवे थाजबा लेरुद्रबा बराक्तगिना मकुर थोंग फावगी लंबी सरो असे ngasidi चाद्रमौदा लोसिनदुना निंथिना सेमलम उरे नावा खोरा पंगलोनेना पौगदम लेबा रिचार्ड रंजन मकुर थोंग मणिपुर सरकार की एग्रीकल्चर डिपार्टमेंट ट्राइबल ऑफिसर सिंह प्रमोशन की वाफम नाथाइदनो थमले हाइना ऑल ट्राइबल स्टूडेंट यूनियन अत्सुमना पाउमी सिंह फोंदोखरे ngasi nagaram da leiba atsum gi office ta pangthokpa paugi mifam aduda atsum gi information secretary mika kamaina manipur legislative assembly secretary tasu tribal singi khaktuna thamgada kota gi matangda niyom chumna thabak tawdre chief minister na athuba matamda midyeng changbi naba memorandum amasu vision khre hairi magi procedure senior most oiba serial number 1 2 da leiba miyam se skip tawruga 4 5 6 कुंबा अदुदा लेबा मयाम तो प्रमोशन पीबो कुंबा असि कुंबा से रूल की मतुंग इना असि कुंबा से गवर्नमेंट ना फदना यिंगसिलगा चथबियु हाइब से लेट्रिन करमना सागनी हाइबगी मतंगदा खुदहिबा सिंगी डिस्ट्रिक्ट लेवल ट्रेनिंग प्रोग्राम अमा PHED बिष्णुपुर न सिंधु नंगरांग पांगथोखरे थरम असदा बिष्णुपुर की उपाध्यक्ष ए ब्रोजेन एडिशनल चीफ इंजीनियर एल इबोमसा EEO Maino Susaruk Yaki Resource Person Oina MC Thoiba Masung El Ibom Jana Wangangki Taramathoi Suba Sumang Lila Ningtham Kumai Tha Sekitang Taramanga Ibo Yaima Sumang Lila Sanglenda Hauragani Hairi Hiramasiga Mari Lainana Ngasi Sumang Lila Sanglenda Pangthokpa Paugi Mifam Amada Manipur State Sumang Lila Council Gi Secretary H Hemantana Handaki Ningtham Kumai Asida Anauba Lila Lup Ahum Yauna Punna Tarahumdoina Saruk Yaraba Yai Miyamna Tha Sekitang Taramanga Dagina Kunipan Faubada Numit Kudingi Nungtil Pung Ani Dagi Mari Fauba Lakpiduna Mapung Fahan Biu Lakliba exam singi yengduna Tha Sekitang Kuncha Mathoigi Matung Dagi Sumang Kumai Matung Kharat Lepkigani Amaromda Handak Pangthokiba Council gi Miphamna Kumai Asigi Oina Committee Amsu Semle Maibam Purnima Si Leimabu President General Secretary Oina SS Biren Amasti Executive Member Oina Mioi Tara Manga Khalle Haiki Sairem Nilbir ne iba lining thau sanamahi amasung sanamahi lining hingat ihau haiba lairik amangasi palace compound leiba lining thau sanamahi thaugal kanglup ki sanglen da phongkre thoramasi thaugal kanglup ki luching purel oina menjor khuman umang lai kanba apun baluk ki president janam parihal amasung aiba Sairem Nilbir su saruk yakhi
Moirang ayang lay magi chahi gi kabok chai bagi mifam pangthokre wakching gi purnima numit gi lai mai thaba hauraga numit manga ni chupna pangthui kabok chai bane chupna tagi numit nini khaktamak pangthui wakching gi tara taruk ni panba numita ima ayang lay ma ahal gi aduga tara tarik ni pan badana ima ayang lay ma atombi gi pangthui kabok chai ba si ibudau thangjing na konba moirang kendra gi manung chanba moirang khunu chanpur sargam sendra phubala yauna laikai kuntra da yumthong kuding changduna kabok yeli aduga ima ayang lay ma atonbi amadi ahangi lai thong numit kuntra ni chumna hangani masida mipung kudimakna laknaduna ima anibuk khurumnai District Agriculture Officer Thaubalna National Food Security Mission Rice Lisingani Taramari Taramangagi Ahanba Installation Program gi Makhada Cropping System Based Training Ama Lilong Kendri Manung Chanba Lilong Girls da Pangthokre Tharamasida Plant Health Clinic ki Technical Expert ki H Nimai Chanamasung Imphal East Atmagi Deputy Project Director L Sanatombana Resource Person Noina Saruk Yaki Thaubal College Lamkhai dagi College Taba Lambi Semjin Bidabadagi Thaubal College ki Mahairoi Sing amadi Lambi asigi Nageta Taba Laikai gi Miyam na Lambi Thingbagi Khongjang Jangsin Khre Miyam Thoraktuna Laipan Thongatuna Lambi Thingki Student Union gi General Secretary Rozitna Lambi si Sembi Nabagi Damak Chief Minister Education Minister amadi DC Thaubalda Kayarak Hana Haijakre College asigi Golden Jubilee gi Thoramda Saruk Yabal Lakiba Manipur gi Governor Faubana Semjin Lohairam Laba Lambi asi ngasi Fauba Semjin Bidri Makhatana Lambi asi Semjin Rifauba Lambi Thingbagi Khongjang Jangsin Khigani Hairi Iba ko ni strategy ngasi di hogjarga kariba process karinta pakhalat tragadi adum matam supui oina ngasi di horaga semak jibo ko strategy success jagani None da ngarang numidang wairam pung mangarom taba matamda None Police Station gi manung channa laiba nungte ki mafam amada NSN IM amasung ZUF ani gi marakta pung amarom hena nongmai kapna kre hairi Thagdok thokpham dagi phangba pau gi matung ina khuthokna basina Kunja Singh yum thadok noduna safagadaba mafam da chenakhi Thagdok thokpham da Assam Rifles amasung None Police Station gi personnel sing laktuna thizinki Lanjena raba Kunja Singh ngasi mayum-mayumda hanarakpa haure hairi khuthokna khibadudha nakal animakta asok apangi pau fangdri marakthana tenba break amagam luxury amuka na taram noksari saknai raba playwright Kundrak Pam Brajachan gi play da yumpham oiba Brajachan Theatre Festival January gi tang 13 dagi JN Dance Academy gi auditorium da hauragani haina festival asigi organizing committee gi chairperson Warepam Nabana ngasi Manipur Press Club ta pangthokpa paumi singa unabada phongdokre paugi mifamadu da KH Brajachan Memorial Trust ki advisor Professor N Tombi susaruk yaki Professor N Tombi na Trust asina ahan boina festival asi Brajachan gi playwright singi manungda khangat laga utkani mahak na hona zaramba amadi mahaki wakhalon singadu miyam da khanghanaba honabani haiki numit mangani chupna pangthokadaba festival asida numit marini tongan ba kanglup singi play sing utkani haiki Ahum Suba National Revolutionary Front Manipur NRFM gi Ahum Suba Mapok Numit Pangthokre Hairi Party asigi Central Executive na Lup asigi Chahi Ahum Surakpagi Thoram Lup asigi Central Headquarter da Party asigi Central Executive na Sinlang duna Pangthokpa Thoram da Party gi General Secretary Soraren Angomcha na Thoram Mapu amadi Party asigi Chairman Malia Konthau Zamna Athoiba Mithunglin amadi Organization Secretary Loizing Khomba Mangang na Thoram Hogdokladuna NRFM gi saklon takhi mahang na chahi mapan taragi mamangda KCP haiba yamlaba party Manipur thorakiba asibu amata oina punsinduna mapong faba loop ama semgatnabagi wakhalonda ing lising aniga taret ki August ki tang ahumda military council lama semduna party semgatnaba khongjang hauki haibaga loinana URF semkhibagi wari sing nauhauna na ningsinglappaga loinana makha tarakpada NRFM semkhibagi wafam sing wahaudok oina pikhi hairi General Cinema Taraduna Party Sigi Lanmiloi Manipur Army gi Vice Chief of Army Staff Wang Bamaitaina Party gi Firal Chingkhat Pagaluinana Thawai Kathok Lamba Loop Asigi Lanmi Singda Ikai Khumnabagi Thorom Singsu Pangthui Haigri Yaknabagi Miot Minaida Soinai Rabama di Kaisun Sangda Lairiba Loop Asigi Mioi Sing Amadi Party Sigi Awa Nungai da Saruk Yaminariba Local Cadre Sing Loop Asibu Mateng Panglakpa Punamangpu Central Executive na Ikai Khumnaba Utkhi Hairi Korkongi Member Loop Singbu NRFM gi Party Sigi Central Executive na Ikai Khumnaba su ulagli Lamdam Sigi Media Singbu su Ikai Khumnaba ulagli May Horol lagi Leraklaba Lam Singi Maming Singak na Thamgadabani Haina Indigenous People Association of Kanglai Park Ipak na Thadorok Pachero Lamana Kangalagli
Makata na Fongdarakpada Lamangdongbu Bisnupur Mongba Hanbabu Mahabali Nomaizingbu Baruni Kaithelbu Bazar Kabolekaibu Kekru Bila Yangthang Lairembibu Kamakya Kanglagi Manung Challiba Matam Amagi Nongpok Ingkholbu Hata Golapati Jingmairong Mamang Lekaibu Tangkhul Avenue Nagaram Laifam Khunau Makha Lekaibu Khongsai Veng Jiri Sorok Ating Bibu Lamba Sorok Lambi Singbu Road na Chingba Maming kaya onthok laklibasi mahero lagi leraklaba maming sing adu ngakna thamdana ba sarkar na thabak lokhat piu hairi project sanabagi pau lobirasi Mapan ki team Assam Regimental Center Shillong na Jomi Football Club Churachandpur bu maithi bappi duna Yangkhai Nipan Suba Sisi Mitki Ani Suba semi final changba team oikre semi final da Trupu Nambol ga thingnaragani All Manipur Football Association sinduna Mapan ki team mari yauna punna team kuncha mathoina saruk yaduna Imphal gi Polo Ground da knockout basis sathriba Yangkhai Nipan Suba Sar Churachand Singh KCSI CBE Memorial Football Tournament ki ngasi sanakiba ani suba quarter final match ta Mapan gi team Assam Regimental Center Shillong na Zomi Football Club Churachandpur bu goal ahum sunoda maithi bapiduna semi final changkibani ahan bahaf ki sanaba horakpada team animakna yamna kanna sanarabasu goal amata chanabak ngamkhide ani suba hafta Assam Regimental Center Shillong gi sanaroi sing understanding laina yamna kanna sanaduna Jomi Football Club Churachandpur gi maikaida akanba attack chathaki Assam Regimental Center Shillong gi substitute oina changlakhiba jersey number kun E Somokantagi hat-trick na humpuni suba humpumanga suba madi humpudra manga suba minita goal ahum chanduna match asi mai pakibani future football promoter ki mioi taruk TH Tomcha G Anand RK Joy Kumar KH Rajen Khangamba and Imocha amadi KH Ibo Pisakna sponsor toba best player gi mana fanglaba Assam Regimental Center Shillong gi goal ahum chankiba E Somokantada sel oina lupa lising amagaloina na tracksuit amphagi General Secretary L Ranjit Roy yaw na khusinaki hayeng ahum suba quarter final match ta Barekuri Regional Sports Association Tinsukia Manipur Police Sports Club ka sanaragani Manipur Veteran Cricket Association sinduna luwang sangbam gi luwang pokpa cricket ground da team tarama thuna sarugya duna chathariba tarani thoi suba Manipur Veteran Cricket Championship ki ngasi sanakiba match da Blue Hawk Khuraina Race Nagamapal bu wicket ahum da maitiba pikre Race Nagamapal na toss ngamduna ahanba innings ki batting tawda over kunithoi ga ball anida wicket loina turaga run marifu taret khak lokhi masigi paukhumda ani suba innings ki batting tawkiba Blue Hawk na over kunmapan ga ball marida wicket taret khak turaga apiba target adu yawang ngamki match asida Blue Hawk Khuraigi aidana wicket ani amadi wicket kunithoi lawduna leikidraba sapam manigi mingda athokpam Mohandas amadi imung manungna donate tawba man of the match ki mana lawkhre hayeng ahanba quarter final match ta Cyclone Thangmaiban amadi Kraw Khanam Bazar ga sanaragani All Manipur Sepak Takraw Association ki meeting makhada Young Social Service Union Sagolban Moirang Leirak Nepra Menjor Lekai na sinduna tha sig taramathoi fawba team taramathoi na saruk yaduna sathagadaba state level men's open trophy case prize Sepak Takraw Championship Union asigi ground da hawdokre ngasigi hawdokbagi thoram asida MLA L Ibomsa MLA RK Imo Ward number 7 ki councillor ke Priyosakhi amadi All Manipur Sepak Takraw Association ki president KS Dorendra Chingbana athoiba mithunglin oina saruk yakhi ngasi ahawba oina Manipur team amadi MPSC gi nupi player singi exhibition match ama sanaki exhibition match aduda Manipur team na MPSC bu panjil ani sunoda maithi piki loinana sanaroi singda athoiba mithunglin singna achamba khudol pot sing piduna puning thogatki Youth Welfare Club Patsoi Part 1 na sinduna sathariba ahumrak suba 7A side Junior Open Football Tournament ki ngasi sanaki ba ayuki ahanba match ta UB Tharoism na Juvenile Club Terabu ahum anida amadi ani suba match ta MLC Thangmaiban na tada Patsoi Part 2 bu goal manga amada maithi pikre ngasi nungthilgi ahanba match tana PSA Patsoi Part 1 na KBS Patsoi bu goal taruk amada amadi ani suba match ta Tamyal Patsoi Part 2 na Takel United pu goal Nepal sunoda maithi pikre
Karate Association of India na sinduna tha si tang tara nipan dagi kun fauba Senior National Karate Championship lisingani tara manga New Delhi gi Talkotara Stadium da pangthok lagani loinana January gi tang amadagi chatnaba haukraba World Karate Federation gi rule and regulation gi matangda referee amadi judges amadi National Coursing gi oiba seminar amasu championship asigi manungda pangthokani hairi championship asidagi medal fanglaklaba sanaroi singi oiba me thada pangthokadaba coaching camp amadasu saruk yabagi khudongchaba fanggadawri hairiba championship asiga mari leinana Manipur Amateur Karate Do Association lakliba January gi tang 13da senior karate casting gi oiba trial selection ama Imphal gi sai SSG da pangtholagani hairi saruk yaningba sanaroi singna Karate Do Association of India na piba certificate amadi S group certificate puduna lakna makhangalakli loinana lakliba tang tarada referee amadi judges singi oiba seminar amasu pangthokni hairi Manipur Tennis Association sinduna Lamfelgi Officer Club ta sathariba Kuntramari Suba State Open Tennis Championship lisingani gatara mangagi ngasi sanakiba match singda chahi taramari makhagi nupa machagi kanglupta Dipesana Judabu point nipan anida chahi taranithoi makhagi nupi macha kanglupta Charmaina Lindabu point taruk sinoda nupagi doubles ki Romeo amadi Eldrin gi jurana Dr. Rupesh amadi Saitajit ki jurabu point nipan amada thoikre chahitara ni thoi makhagi nupa machagi da Bikina Bladenbu point nipan tarukta chahitara makhagi nupa machagi kanglupta Mahesna Charselbu mari amada chahitara ni thoi nupi machagi na Aguna Lindabu point taruk amada nupagi singles da Birlana Prakashpu nipan taruk amadi chahitara mari makhagi nupa machagi da Padmaneshwar na Dipespo point taruk ngapigani point nipan tarukta maithiba piduna mathangi round sing changnakre BFC Basikong amadi Kangla FC Kyamgai taruk suba state level M Ravi Chandra Memorial Open Football Tournament ki semi final changkre M Ravi Chandra Trust na sinduna Kyamgai Ideal High School ground da team tarama panasaruk yaduna chathariba taruk suba state level M Ravi Chandra Memorial Open Football Tournament ki ngasi sanaki ba ahanba quarter final match da BFC Basikong na Wafa Wanggoibu goal ani sunoda maithiba piduna semi final changkibani BFC Basikong ki mai pakpagi goal ani adu daya amadi mudumongol na chanki match asida Wafa Wangoi gi H Naubi amadi TS BK Star referee na yellow card book tawki ani suba quarter final match ki sanaki bada Kangla FC Kyamgai na DFA kakwabu goal manga ani da maithiba piki Kangla FC Kyamgai gi mai pakpagi goal manga adu Heroin na goal ahum chanki atopa goal ani aduna Dhananjoy amadi Anthony na chanki bani DFA kakwa gi goal ani adu Rahul amadi Rishi na chanki hayeng ahum suba quarter final match ta 11 Hawk soibam lekai amadi EFC kakwa ga sanagani mari suba aroiba quarter final match ta Real Sagolban amadi RDD Wangkhaiga sanagani Eastern Thangta Organization Tangkham na sinduna Tangkham Kalika Lairembi Haraubungda tha sikitang ani degi chatharikiba numit mangani ki oiba Festival of Thangta Art Loshinkre Festival asida tongan ba Thangta Organization singi artist kya Thangta gi sokya uttuna miyam gi pukning chingsinki Losin migi thoramda Richard Inat Kanbalukki apunba Mahisang Kongpal gi Sintak Puren TH Ibohanbi Hana Thangta Federation of India gi General Secretary oiramba TS Priyo Kumar Maitai Inat Sindam apunba hingangi chief instructor Ningthaujam Ibohal amadi Kanglaipak Thangta Cultural Academy Layak Yangbam Awang Laikai gi chief instructor H Surjit Maitai su saruk yakhi Manipur gi hana national referee oiramba Wangkhai Mayum Kulchandrana Masagi Mayum Wangkhai Amulairakta tangasi ngapigini tha asigi tang manga da khangaudan laikidabada All Manipur Football Association na awa phongdokre Andhra Pradesh ki Kurnulda tha asigi tang tara mathoida ki tara mari fawa pangthokadoriba taratret suba sub junior national boys and girls sepak takraw championship ta saruk yagadaba Manipur team gi nupa macha nupi macha sanaroi tara humdoi amadi official ahum Imphal thadokre hairi Uripok Chess Club na sinduna tha asigi tang kun manga dagi Uripok Khwesnam Laikai Community Hall da second open state level chess tournament pangthoklagani form thazan bagi aroiba numit tha asigi tang kun humdoi fawbani hairi Wushu Association of Manipur ki meeting makhada Bisnupur District Wushu Association Sendra Youth Club na sinduna
Numit kunhumdoini chatharakpa manga suba state level wushu coaching camp ngasi sendrada leiba ningthau community hall da loishin kre Young Association laisang them khoi manung mayai laikai na sinduna ani suba laikhidraba L Somananda Memorial State Level Cricket Tournament club asi ground da team tara mangana saruk yadun haukre haukdopagi thoramda laisang them GP gi upapradhan L Syam amadi atai mioi kya su saruk yakhi ngasi ahoba numit ki sanaki bada WYC wangkhemna Khagemba Kakwabu wicket ahum da mai thiba pikre Khagemba Kakwana toss ngamduna hana betting tawbada over tra manga da wicket loina turaga run marifu taret lokhi masigi pakhumda WYC wangkhemna over tara nithoiga ball ahum da wicket taret turaga apiba target adu yowba ngamki hayeng tamoya langthabal amadi SDO thobalga ahanba match ta sanaragani ani suba match tana YICT amadi IL thogdamga sanagani ngasigi oiba ay ngasagi pau pizari ICAR lamphel patagi phangba pau gi matung ina ngasigi khwaidagi saba degree celsius kunhumdoi dasmik manga khwaidagi ingba degree celsius 8.3 nungsit tayaw baising manil gi chang ayukta chada humphudra 8 nungthildana chada nifugu humdoi nungju gi chang nil loisilakpada maruiba pau amuka hana pizari Miyam ke seba tauni haina thorok liba members singna sarkar gi oina lakpa scheme kya ge senfam sing masing paraga yenthokna bagi haina bi thadok se haina deputy chief minister ga khangam na phongdokre National Games kidama khauji canoeing and kayaking amadi rowing masana gi coaching chathariba sanaroi singi laifam chafam amadi practice tawfam da khudong sadaba mayok nari amadi Assam Regimental Center Silongna Jomi Football Club Jurachandpur bu maithiba piduna CC Meet ki semi final changkhre ISTV na pizaba Manipuri pau mataga sida loijari mideng tabira singbu amuka na khurunjari